Oi, thagachari oja. Yam phajana ojan thambire du losil puju paw amatanga pukachage ngarang si yamna kudong tiba laibak tiba thogdok amakak Thawal district ki Khongjom police station konba Khongjom war memorial complex ki manakta national highway 202 sida I-20 esta amaga daiwo amaga thingjanna bada mapa macha daiwo da tongaga lakbasi laikidabagi wafam amakak mafam da na mapa laikidaba aduga district hospital Thawal sida pukhalaba matungda laikana bangam dana angang chahi taruk muk suba sisu laikidabagi wafam khaglere yam laibak tiba yam nungai taba thogdom khangni sugum basi akoigi adum khara dum kanaraga adum misi mina thokpa accident se adum tai waja mamang da sudum mapa masala laikidaba adum yauki ada laksani wafam di ngarang kisi budi kanana kari kamdona soiri bano kari no habadu budi chapsana khangjade ado itarga soja ayam ba accident chokpai ba cd koi kitang section bo wat badagi masi dum oigali koi punamangna section da badagi thokpa kudong ti budi koi ngakpi ningai leite ka haibu wafam so dum leiri bani aduna koi soir pa ngang pra accident haibu si budi kanam tan masi thokani haibu budi khangponti adubo yaring kai koi section bataraga di accident si yamna masing handaga dori banoja so asida koi gari gi thobagi niti niyam aduga koi na gari gi speed si aina control ingam ngamdana control gi aigi control gi wang made hekta gari gi speed si hekta leikhalaga thoba aduga gari gi side ki niti niam sugumba mayam su kitang section na ba matung tarakda nuai to pamdo todok sing si kitang hanthana ba thokta ba yari makai swai sida thoktana bagi kitang thambira moja loisilak sid okay awi bhibi da makhan da mi yam si awi pandemic na si ba adagi kainona siba akogi land siba ado quite surprisingly gari accident da siba I leptana amasung consistently siba sina masing khwai yame masi karigino lambi thong pharakpa gari phagalakpa gari apabam leningba gari apabam da pamba leningba ta kan tong kai aduna masi aina hajening badi masi mayam si hengkalakpaga loinana aikoi da section bagi chang ama aikoi changi gari lambi pharamni na hojik tan kan thawakani tan kan thawgi khanba matamda khitang handaba yengba adubu aina tamna thawi hai tagasu akan da thawba lakpa amana thengdan da gadi aduna aikoi na yengdu si ai khaktana gari thawba haire habisnu yade thawmi nari me amrak sida gari thawba haitaba gari gi wakhlon yaugdo mi yaungani ana khanna aikoi na thau matamda checking gadaboni yaringai gari mathun mamanga thoi budi mathun da naksan da thau na bohna gadaboni yaringai break nung gari phajana koi check to ga thawi gadaboni adu khwai gi important oiba akoi ne he yamna important oidan loba ka thokpa si gari gi no da aikoi na gari accident tho matung da lai gi da thokku matamda ai gi le hoiba imung du da karma makning mong le hogadagi habi sef ka sama thamba masi thamogdumna maram oirakanda imungdu waba aduna gari hanbo itaragadi automatically insurance ama sahi amagi yawakaduna aduga sahi ahungi akogi third party yawakaduna khara kalli adu madu heglo matungda ayamba se akogi insurance renew tawnate dana aina hajagado bodi gari akoba thawraba aduga akogi lambi pharaba ka section biro adugi mathakta karigumba section na karigumba thokko yadaragadi yahuriba icha ichu sing wa danaba mahoi kan honaba kada khoi tawi mama pamna su ko na muse haine ni ai to video khoi di sigi do wakani icha gi to bidi ne haini adu ahoi la thibadi ayam khoi gari apo thori myam se first insurance to head kano to bibuga sina insurance company ki insurance kombi bidi nate ko ai hai se hoi ja hoi adu mo nate adu isa gi section ma oina ni ngado se adana insure tawraba insure taw taragadi even so iba gari du bogda insurance company ne dum semjagi to ni ta kara isa de tingba ta ta ga ada in tong dana abo precaution khan loba adu insurance yaure haidana ya section da badi ko to gari taw du chu moi dori aina ni amada insurance yawa aina insurance yawa mi ma ta utar ga su madigi awabdo amadi dum hodu ni haita section bambi tangi na oi yam fajana thambire koi accidental life insurance si masi su yawba maroi adu masi yawre haidana koi ta section da basu yade section baga loina na masi gumba si su koi tangai phadaba lei haibagi wapam duni yam fajana thambire ngasi gi oina di matang sida ipawga mari leina na khangmina si thorum si matang sida tension jari ngasi gi thorum sida gas oina lengsin biraga thorum sibo he na mapung fahan biram bathawya pirambo ja
Yumnam Rupachandra, Chief Editor, Impact TV, Oja Bulo Silakpata, Muka Naikai Kumnajabagal in a Tagachaba, Fondok Oja.